Akasbani Imphal, Ngangbam Nganthoi Pau Pazari, Ahanbada Maruiba Pau. Mapanda Panduna Leramba Manipur Masasing Anisuba Tankaki on a rail garina Hayangdagi Pusilapa Horagani Hairi. Public Health Engineering Mantri L. Dikonangasi Senapati District Hospital da TrueNet Testing Center Mahangdokre. Pradhan Mantri Nahairi, Sarkar Amadi Miyamna, Matamsana Thabak Paikhat Hobadagi, Lebasida COVID-19 Kahena Sohinkidabani. Lebasida COVID-19 Laina Dagi Naba Parpagisang, Sada Yankanipan Dasmik Ama Hum Yaure, Amasong, Med Department Hairi, Kanung Suptagi Lakpa Kumginong, Lebaksin Batong na Yaure. COVID-19 na maram oiduna mapanda panduna leramba Manipur Masasing pusilakpagi ahanba tangkak loisin kraba matungda hayengdagi makhata na mapanlamda panduna leriba miyoising anisuba tangkak kiyona rail gari na pusilaklagani hairi. Aikhoi jiribam paumi ngathem beswajena sarkar gi paupaladuna hai Manipur Masa puba Bengaluru dagi rail gari ama hayeng jiribam railway station da thunglaragani. Ningsing bayai tongan ba rail gari kunithoida ahanba tangkak kiyona Manipur Masa punna lising kunmathoi chama humbudra manga Jiribam Railway Station da thunglakibani. Hayeng thunglagadaba rail gari aduda Manipur Masa lising ama chani yankhani pantonglakani hairi. Mumbai dagi Manipur Masa puba topa rail gari amaso mathangi numita thunglaraba yai haina panari. Rail gari da lakadaba Manipur Masa sing adu masa gi jila sing da pukhinabagi damak ahang babas kaya marum jiribam da thunglaba haure hairi. COVID-19 ga mari lenana State Consultative Committee gi mifama mangasi pangthokre. Mukhyamantri Nongthombam Birena Sabhapati oiduna si pangthokhiba mifam aduda Raija sida leriba COVID hospital sing amasung care center singda hauzik paikhaliba thabak thoram sing ningthina amasung niyam somna sathanabagi matangda wafam kaya khanaki. Masigi mathakta Raija sida test tawbagi sang hengerhanbaga loinana mapandagi lakpa miyoy amata sithadana test tawbagi matangda su wafam kaya khanaki. Testing laboratory masing hengerhanaba thorangna singbasu paikhatkani hairi. Imphal gi Zenim sangasi coronavirus ki sample samanga test tawki loinamak negative oire hairi. Marasida district hospital Bisnupur gi staff home Zenim sa laying duna leirakpa do masi COVID-19 gi test tawbada loinamak negative oire hairi. Isolation ward oina seasonariba hospital adugi staff home gi imung manung gi miyoy sing amadi makhoi ga loinaramba sing amasong hospital aduda asa asak pithok pisin tawriba miyoy sing gi sample sing chunga si test tawbada negative oire. Sample sing adu ngarang lokhatkibani. Bisnupur District Hospital gi COVID-19 isolation ward ta layang lakpa miyoy kunthra marigi manungda kunthani thoi naba phaduna mayum da hankre. Zila sigi si medical officer na thokpa cherola manahai naba phakhiba sing adugi manungda miron binupi ama yauri. Hauzik hospital asida mi mari lehauri. District Hospital Bisnupur da COVID-19 na naba dagi pharakpagi sang ase sada 39.9 ni. Marasida lockdown na maram oiduna zila adugi kaithel sing hangba yaramdaba adu lockdown gi chana kanglon ngaklaga hayengdagi hanghanba horagani hairi. Amaromda lockdown na maram oiduna khwairambangi ima kaithel ahum hangba yadabadagi potpham phambi sing awaba kaya mayoknare hairi. Hiramasida sarkarna kari thawang lokhappa yabagi haibadu sinbinaba all Manipur nupi marupna appeal tawri. Ukhrul zila da leiriba hotel sing sel piraga waiba quarantine center oina hangba yagani. Ukhrul District Administration na thokpa cherola manahai zila sigi oina mapandagi halakpa miyoy sing quarantine tawduna thamnabagi damak hotel sing adu hangba yahangadabani. Sel piraga waiba quarantine center hangningba zila adugi hotel mapu singna makhoi gi akupa warol yawba serol sing tha sigi kunthra phawbada District Administration da pikhalakpa yagani hairi. Raijagi Public Health Engineering Mantri L. Dikonangasi Senapati District Hospital da TrueNet Testing Center ama hangdokre. Center adu hangdokladuna Sri Dikhona hai hospital adu dangasi hangdokliba testing center asina zila adu da coronavirus ki sample ningthina test tawba ngamhalagani. Masina sample sing Imphal da thaduna test tawbada matam changliba si hanthangani. TrueNet machine adu mantri na masana self puthoklaga leibani hairi. E-filing amasung e-court services haiba hiramda master trainer singi online training program ama High Court of Manipur da ngasidagi pangthokpa hokre. Train Tauraba Master Trainer Singna Zila gi Judicial Officer Singda online gi khuthangda bab tahanbagi thoram pangthokani hairi. Microfinance Association of Manipur gi mifam mangasi pangthoktuna
tongan-tonganba wafam kaya marum khanakre association asina Manipur da microfinance kangbuna thengnariba khudongchadabasing yengsinbinaba amasung lairaba miyamgi sel-thumgi phibam fagarahanaba wafam kaya yawba memorandum ama Dr. R.K. Ranjan MP da pisinki kumsi sahigi high school living certificate examination ki follow thokhiba loinana mahiroi singi mark sheet sing Board of Secondary Education Manipur ne yenthokpa horagani hairi board ki cherola man hai mark sheet sing adu July amadagi taruk phawbada jila singi oini yenthokani school singi headmaster sing na numi sing asida mark sheet sing adu lawrba yagani mark sheet lawba lakpa matamda social distancing gi niyong ngak pagaloinana marks sungsoi soidana upkadabani hairi kumginong lakpagaloinana none amasung Tamenglong jila da lawmi sing na law panba honare aikhoigi Tamenglong pawmi agui kamaina hai haukiba sahiga yengnabada sahi asida nongjugi phibam phabana jila ani sigi lawpham sing ningthina law panba yare masina lawmi sing na mahimarong hena puthokpa ngamlagani haina asa taunari lawmi sing da urea har pibagi mawong hongdokpinaba Manipur lawmi lub Moirang area committee na Rajya Sarkar da taksili lubasina law singu loisang ningthina salai hanaba ithai lawkhonggi asoiba amadi awatpa yengsinbinaba amasung law singu gi tangai fadaba masak sing matam chana phanghanbinaba su hairi Helen Killer gi samani fusuba mapok kumon thoram Imphal West Jilla gi wangoi danga si pangthokre thoramadu Handicap Development Foundation Sebi Manipur Saksan Manipur Plant Ayush India amasung Life Saver Manipur na puna sinduna pangthokibani Thormaduga mari lenana mimana draba ahluaraba singda sana thangnaba polam singchu yenthokhi Palan Thoramasi Relief Center for the Welfare of Differently Abled Persons Manipur na sinduna Imphal West Jillagi Sagolban Tera Kaithil da supang thokhi Tabiriba Pawasi Akaswani Imphal dagini Pradhan Mantri Narendra Modi na hairi Sarkar amasung miyamna matam chana thabak paithar hobadagi leibasida COVID-19 na ka hena sohinkhidabani mangna hai leibasida corona gi lamda thabak tawriba haksel gi miyoi singna laisar asi thengnanaba ayobi thakta honari Dr. Joseph Mar Thomas Metropolitan gi Marfudara subam pokumon thoronga mari lenana video conferencing gi khuthang da wangang da Sri Modi na hai hauki basahi da leibasi gi miyamna laisar asi yamna sathiba ma oigani haina hainarambani adubo sarkar na lockdown yauna tangai phadaba thabak sing lokhar hobadagi leibasida laisar asi thengnaba ngam hobani atai leibak sing gi yengnabada leibasina laisar asi gi phibam hena phari haina so Sri Modi na makha takhi COVID-19 ga mari lenana awangba thaki mantri kangbugi mifam ama New Delhi da ngasi pangthokre Kendra gi haksel mantri Dr. Harshvardhan na sabapati oiduna pangthokhiba mifam aduna leibasida oiriba COVID-19 gi phibam ningthina khanakhi mifam aduna laisar asigi damak mathau tawnaba hapkhiba miyoi 13 na saba mantri kangbu duna makata na tawgadaba singi matang da su ningthina khanakhi leibasida haksel gi lamda khumang yangna saukhalakliba dubu su mifam aduna thagatki mifam aduna containment zone singda makata na lokhotadaba sexil thorang sing amasung COVID-19 gi hauji oiriba phibam gi matang da sukupna khanakhi panba yai Kendra gi Civil Aviation Mantri Mapan Thoram Mantri Griha Rajya Mantri Shipping Chemical amasung Fertilizer Mantri amadi haksel gi Rajya Mantri su mihut kangbu asida yauribani Kendra na hairi leibasida coronavirus layengduna naba phanbagi chang 59.3 yaure hauzik phawbada leibasida COVID-19 na naramba miyoi lakh ani lising marfudara manga chanipan marfumathoi layengduna naba phankhre haukiba pung kunmari da miyoi lising tara chani nifumari leina asidagi naba phankhi hauzik phawbada leina asina naraba miyoi punna lakh ama lising marfudara taret sahum marfutaret leiri haksel amasung yai phayumbal mantraloina hai haukiba pung kunmari khaktada coronavirus ki anoba case lising tara nipan chonga yangkhani thoi thengnakhi masi tharaga leibasida leina asina sokhalaba miyoi punna lakh manga lising nipan Samapan yangkhai humdoi sure miyoi chahum maifu marina laikhidre Indian Council of Medical Research ICMR na hai haukiba pung kunmari da leibasi gi tongan ba laboratory singda coronavirus ki sample lakh ani lising kun samari humbudra mapan test tawki masi laisar asi hek sandorakpadagi pung kunmari gi manungda khwaidagi yamna test tawbagi sangni hairi hauzik phawbada leibasida puna coronavirus ki sample lakh humbudra mapan lising marfutara taruk satret sumna taret test tawkhre hauzik su makhata na test tawnaba laboratory sing hengat hanaba honari hairi leibaki konung Delhi da ngasidagi serological survey haure survey asi National Center for Disease Control amasung Delhi Sarkar na punna sinbani
सर्वे असिना कोरोना वायरस इन्फेक्शन लेबा मिगी सांसद खंदोकनबा दिल्ली की जिला लोइनमक्ता कांगलुप अनि थोंना खाइदोकलगा चथगनी मिजोराम दा हौकिबा पुंग कुनमरी दा कोविड-19 गे अनोबा केस अमा थेंगनाखिबगा लोइनना राज्य दुदा हौजिक फावदा लैना असिना सोखलबा मियोय 495 सुरे एखोइगी पाउमिना हाय ngarang thengnakiba miyoy adu delhi dagi halakibani hojik phawbada laina asina naraba miyoy 495 gi manungda miyoy 98 naba phakre miyoy 100 subna ama tongan ba hospital singda layengli Meghaloi da ngarang Assam dagi lakpa miyoy ama amasung Bihar dagi halakpa lanmigi miyoy ama COVID-19 positive oire masi tharaga Meghaloi da positive case 95 sure masigi manungda active case manga yauri Arunachal Pradesh nauna mi taranithoi positive oirakpadagi Raijadu da COVID-19 positive oiba masing 193 sure Nagaland da nauna mi mari COVID-19 positive oirakpadagi Raijadu da positive oiba masing 393 yaure Hojik Nagaland da active case 239 leiri 393 na naba phakre hojik phawadi Raija sida COVID-19 na mi amata sidri Nagaland gi Excise Department na mamang sahi gi June dagi saliba tha si phawda lupa lakh 63 gi aina yadaba drug phaki ba polam sing adugi manungda lokhuba gi hidak mahi likli lising pan henba ganja kg sani nifu SP na singba tablet lising tara henba masung poppy straw kg lising hum henba yauri Pradhanmantri Narendra Modi gi anirak suba tamgi tarahumdoi suba pungningi wa man ki baat thoram Akaswani gi thongda hayang ayuk pung 13 da sandokani masi mahaki humputaruk suba pungningi wa ni Pradhanmantri gi pungningi wa sigi hek matungda Manipuri wahanthok Akaswani Imphal na sandokani Pradhanmantri gi man ki baat ki Manipuri wahanthok asi mathangi numit ki numidang pung 9 da amo hana sandokani Akaswani Imphal gi pauta biri Med Department hairi Khanong subtagi lakpa kumginong lebak sinba thongna yaure kumginong asi mahusagi oina di July 9 da lebak sinba thongbada yaurkadabani kumsi di numit 12 ni mangjona na lebak sinba thongbada kumginong yaurakle haukiba matamda ngankhatna lebak sinba thongna kumginong yaurkiba silisingani 19 dani sahidu gi June 13 da lebak sinba thongna kumginong yaurki Med Department hai kumginong asi Rajasthan Haryana amasung Punjab ki lemhoriba saruk lomda leptana sangsilakli Haukiba pung kunmari da nongsup thangba Rajasthan amasung thangnaba Punjab amadi Haryana da paksana nongsuki Assam da haukiba numit kharani da nong leptana subadagi miyamgi mahusagi punsida sauna kaiba thokle Raija dugi Guwahati Nalbari amasung Barpeta yauna tongan ba sahar singi mafam kaya ising thumjille Raija dugi jila 15 da ising chawk thokpadagi miyoy lakh 2,000 awaba mayoknare miyoy 1,000 relief camp singda sangjafam lawduna leiri hojik phawbada isau sina marum oiduna miyoy 13 sikre Lebak sinba thungna bank singda sel thamliba miyamda soengam thokhandanaba sarkar gi phirep ka chunana Rashtrapati Ramnath Kovindna Banking Regulation Amendment Ordinance 2020 jari khre Ordinance asina cooperative bank singda sanaba Banking Regulation Act 1998 semdokle masina bank ta sel tungsileba singi swarthangak naba masung cooperative bank singda RBI na hanana piriba sakti sing adugi mathakta bank singi thabak tharam phagarhanaba pandam thamli amendment asi primary agricultural credit society sing natraga cooperative society sing dadi sanaroi ordinance asina banking regulation act ki section 95 semdoktuna miyam sel tuksi living amasung banking system ningthina salaiba ngamnabagi damak banking company nongna semdokpa natraga punsin hanba yagani aroibada maroiba pau amuhana Mapanda panduna leramba Manipur Masasing ani subatangka ki una rail gari na hayengdagi pusilakpa horagani hairi Public Health Engineering Mantri L Dikhona ngasi Senapati District Hospital da TrueNet Testing Center ma hangdokre Pradhan Mantri na hairi sarkar amadi miyam na matam chana thabak paikhat hobadagi lebasida COVID-19 na ka hena sohankhidabani lebasida COVID-19 laina dagi naba pharakpagi chang sada 59.3 yaure amasung Med Department hairi Khanong subtagi lakpa kumginong lebak sinba thongna yaure Paulo jare